अहानबदा मरोगी पाव Tronglaobi ki thodok adugi thizin beki thabak khumang yangna changsili miyamna mating pibiyu haina Home Minister Govindas Konthozamna haikre Tronglaobi mihat ki thodok achumba fanghalu haina Social Justice and Empowerment ge Union State Minister Ramdas B Athawale na Union Home Minister Amit Sahada taksinkhre Hamadi Sajibu Chairauba ngasi Manipur gi yumthong kayada pangthoknari Kurum Jari, ISTB Pau meeting Tabiri Vipum Namaputaram Nokjari, Pau Santok Napizare. Tronglaobi ki thodok adugi investigation khumang yangna changsili miyamna cooperation PBU afaba state ama oina bahotna bada miyamna mating pangbiyu haina Manipur lenga ki Home Minister Govindas Konthozamna phongdokre wafamasi Manipur Fire Service Department sinduna ngasidegi hauraga hapta ama chathagadaba Fire Service Week English ni kuntaru ki thoram Manipur Fire Service Headquarter Imphal da pangthokpa thoram da phongdokibani Home Minister Govindas Konthozamna chief guest oituna pangthokiba thoram aduda Manipur Fire Service Headquarter ki Director L Navachandra tongan ba department singi makok thongba miyoi sing amasung masak naiba miyoi kya su saruk yakhi thauram adugi manung changna Manipur Fire Service Department ki mathau masak khangba mathau na faba firemen sing da certificate sing piduna pukning thawatki amasung firemen sing na demonstration su pangthokhi thauram aduga mari lenana Manipur lenga ki Home Minister Govindas Konthozam na makhatana Manipur Fire Service ki mapangal hena kangkhat hanaba 15 Finance Commission ki makhada anoba matam ga chunaba khutsu khulai sing hena hapchinnaba thorang tauri firemen sing na 24/7 da quick response ta thabak tauna ba thorang tauduna mathau leiba mathau tai phongdoki Tronglaobi ki thodok adugi matang da palladuna mahakna makhatana handagi Tronglaobi ki thodok adugi matang da investigation yamna khumang chausele asau bana ikoida manghanba maramna miyamna pukning wakal fathabiraga santi leiba state ama oina bohona bada mateng pangbiyu phongdoki Tronglaobi ki thodok ki ekoi investigation yamna fast pace da koi changsili masi sarkar na paikhalariba ekoi thabasing asi Manipur da leibiriba praja punamna sohojog pinabi reheraga asau bana ekoi mangjabo oi sumsinna reheraga tung oibagi oiba santi leiba adugumba sapkhatpa state ama oinana honabada mateng pangbiu hai ekoi santi Lain state ama oiba kam thakra ekoi state asi progress leigadori bani atopa state ka sangdam na ba adugumba state ama oigadori bani maramaduna sarkar ki maidagi santi thamna honabada praja punamana mateng pangbiu hai ba wa hamsima soyana thamjari Thauram aduga mari lenana Manipur Fire Service Department ki Director L Navachandra Singh na Manipur Fire Service Department na tongan mamafa manga da fire substation manga hangdokre taruk amasu hangdokna ba thaurang tauri ahen ba fire substation khara amasu semkat na ba lengak ta proposal thakre phongdoki mahangna makha na haujiti fire service ta challenge mayam ama thengnari miyamna su yari makhai maihok langpok thok tana ba hona biu amasung achau ba building sariba singna su fire safety ki guideline ngak biu haiki 26 fire service station anuba creation to binaba koi proposal thajagre aduga loina maduga loina kadaba koi firemen main power su koi post creation to na bai koi thajagre adu government na soidana to birakani haibagi sa ai tawjai aduna koi fire service na ngasi su miyam da angam bathakta koina fire service na kari tawi amasung makoina tawbanga man kari no haibna singbadu ekoi mayam na khangan jaboina ekoi demonstration kaya ama ekoi ngasi gi fire service gi khurong saban lawrga ekoi usabani Tronglaobi ki tamthiraba thodok ki matang da akan action lokhatuna victim singi justice fanghalu haina Social Justice and Empowerment ki Union State Minister Ramdas B Athawale and National President Republican Party of India na Union Home Minister Amit Sahada taksinkhre thodok asiga mari lenana Union Minister of State ki office tege Union Home Minister da pisin ki bachirol amada Bishnupur district ki Tronglaobi da tha asigi tarit ki ahing nongyai matung da thokiba tamthiba thodok ta bomb kapsin badagi maitai furup ki pikliba
chahi manga suraba angang nupa macha amaga subnagi tha manga khaktangai ribi angang nupi macha amaga lekhidaba thokdok asi terrorist attack ni attack aduda pikliba angang ani aduna victim oihobani hairiba terrorist attack asi maitei gi icham chamjaba imung amada bomb kapsin badu khaktanatana manipur da tangdu leita ba halaktana ba chatharakpa attack ni asiguma tam thirab attack asida mahaki maikei tigi akan ba mongda condemn tawi pomna magasigi genglaga hairiba tam thirab attack chathaduna pikliba angang ani hatpada chenaba singi mathakta akan ba action lokhalu thokdok adugi matangda khudakta investigation chathahalaga chenaba sing chap chaba cherak pigadabani loinana victim ani gi fangpham tokpa justice fanghalu manipur da tangdu leitaba amasung miyambu asokapan yahondana thamnaba ahanba priority oina thabak tawbiu haina cherol aduna makha taki haidi Sajibu Cherau Bangasi Manipur gi yumthong kayada pangthoknari numerasida yumda lining thau laimarembida angamba athen pot katuna yaifa thaujal pibinaba thongni zakhi imung singda thong thaklaba chak yensang sing thongal da katuna nada yektaba nungai yaifa ba pibinaba thongni zakhi Amaromda hauzik thokliba lebaki irang asina maram oiraga ngasi Sajibu Cherau baga mari lenana Manipur Geological Garden da mi yengba laktana ba EYDC Club Iroi Sembana solon sinkre Amaromda Iroi Semba chingdasu miyamna chingka ba laktana ba khanghalakle EYDC Club ki maikai tigi fongdorakpada Tronglaobi da mama macha tumlingai da bomb kapselaktuna pikliba angangani minungsi leitana hatpi khiba amade apokpi mama na fibam thina sokhan khiba loinana CRPF na miwe ahum hat khibagi thawongbu dabaga mari lenana khongthang asi paikhatpane club asina konba mafamda hauze manipur gi phibam asigi tangta ba mari lenaba singna puraktri ba fawba laikai asida isai lila thabal na chingba pumna maksu thingzile haina fongdoragle solution ama puraktri bo khoigi Eurosemba youth development club na koliba area mafam asida matam kattana irang kharau kumai thabal isai amadi hoksi na singba koi Tinjang jakre loina nangasi gauragi serau pun sisu hariba Tronglaobi thodo aduga mari lenana amoi sokna lekai sigi leiriba club asina nungai tabadu uchabaga loina na ngasi koi Eurosemba Zoological Garden asi koi ngasi oina hajaba tare leiba ki tongan ba leiriba pham lekai sing adagi zu yengba lakani haidana asa to biram leibiramgani akoi mangjong na ju asi koi ngasi oina club na tinjanjare haiba Wapam masih UIDC Club di Magai di lewat meanda lewat baik kibikin macam dah misi jari. Tronglaobi thokdokta leikhidraba angang ani yauna miwe mangagi mafamda oinam SC ge MLA Nalini yauna irengbam apunba maira paibe Arambai Tengol irengbam apunba lesabi sing VVF irengbam amade irengbam apunba club singna senduna ngarang numidang irengbam Mapal Kangjebungda Maira Katuna Kholaukaya Laukre Irengbam apunba Maira Paibe Luki Security Jamuna Prime Minister Narendra Modi ngasi fauba marol thoktabagum mana pangbagum na lesiliba sina takpadi maitai sing asi nungside makoina pamli basi aikogi lam khaktani haibene masida manipur ge MLA minister singna khangna makogi farm singi dama khangjina daba amadi usinadana leiri haiki MLA Irengbam Nalinina haukiba chahi ahum dagi ngasi fauba tangdu leitadana leirakliba asida Manipur lengang nasu irang asi loishinaba kana hotnaduna lakli state government bu thasaba thambiyo khongjang changsinduna aikoi gi apamba amade miyamgi kholau tabina ba lengaki mathakta yamna ingna chikna pamdaba thokdok thoktana ba khongjang changsinba yai Irengbam khongangi miyamgi apamba dasu ehakna matam chupada lepkani hainasu makha takhi ina lemna tumina leithokpadi nati karam haina sati porakani karam haina ekhoi ing tapa mafam ama state ama oigani haiba yamna kanna honaribani irang asi lang asi leptabanina khongchang changsan ba haibadi sarkar ki makai dagi asum bhisar puthokpiu mihatba puthokpiu haibana singba khongjang mayam ase changsan phamthoi leikidraba imung manungi awabadasu saruk ya phamthoi Innovative People Empowerment Center Impact Nasindra Uchiwalerak Achauba Machin ki Kaithelda Angang Yauna Miwe Manga Lekhidaba Thawongbu Yaningda ba Fongdoktuna Lekhidraba Oinam Ton
Tomthin Amadi, Mahaki Machanupi Yaisnagi Photoda Candle Lighting Toduna, Minute and Itumina Leptuna, Lamdam Adugi Mairapai Club Amadi, Mahiroina Awaba Fungdokre. We want justice, Angang Sing the Chataba terrorism tabak lepkadabani, Angang Hatpa terrorist sing fagadabani, Amasung, Angang Singi Punsi can be Hyber Kolaukayasu Lauki. Chahi ahum mapung faraglaba kuki narco terrorist singna maitai hatlaga Manipur thugaina basiliba asida Bharat Sarkar na mateng pangsinduna lagliba asida handaktasu pikliba mamagi mathadagi angang ani tumlingaida tamthina hatpikiba amade khongjang changsinbada CRPF singna nongmaina kaptuna hatpikraba miogi ahumgi asengba mihatpa sing faduna cherak pibiu haiduna tongan ba khongjang kaya changsinduna lakpagi serukam oina ngarang numidang athengbada Bisnupurgi akoibada leiriba club sing maira paibi lup sing Lamangdong Ima Kaithel Development Committee Bal Bazar Board Amadi Youth Sing Yauna Miyamna Mifam Pangthoktuna Lagliba April ki tang 15 dagi Bisnupur Amadi Bisnupur ki akoibada leiriba School College Government Office Kaithel Dukan Sing Yauna Lambi da makhal amatagi gari sing chathandana total shutdown toragani haina warep lauraduna Lamangdong Ima Kaithel Development Committee ki maikai dagi fongdorakle Angang ani laikidre laikidabdugi matungda dudugi akoi thamoi da prindaba mayamduna akoi gi sangsal lakanda CRPF ki akoi gi Central Force Military Post ka proper matungda akoi gi saum bam su laikidre asi sina hojiki moi gi dead body mayam sina akoi gi rimsa tar ga lairi banina aduduna akoi na ware mama laujare Bisnupur ki mayam asin laujar kanda akoi gi hajit tagi haitare akoi to turn shut down हाइबदी अखोई ऑफिस ओरो स्कूल कॉलेज हाइडेन पुनमक से अखोई हंसिदगी शट डाउन तौजगनी हाइबसे मयाम पुनमक त खमनजे Ngarang achauba mairagi khongchet ama Bisnupur district ki kumbi esigi manung chanba Ithai Varaj tegi hauraga Ithai khunau fauba mairagi khongchet ama jetkhre Ithai Nupicha Association maira paibi Ithai Laikong maira paibi Warukok maira paibi Ithai Youth Club amadi Ithai Varaj ki nagyeta taminari ba parja khudimagna saruk yaduna chatkhiba mairagi khongchet atuda Ithai Nupicha Association maira paibi secretary Haubizam Ibemnung Sina Mi si raga ex gracia piraga warishin purakani khanbagi mahuta lamhen tu henba kuki narco terrorist sing asi faraga dandi pigi haibagi wakhalon thambiyo aduna tadana micham prajabu siraba matungda sel kharaga mantik naraga irang loishinaba sinba chief minister gi wakhalon adu thadokpiyo aikoina asumna pen dabagi kholaw lawrokba si yamna kuire khangba ngambagi pangal leirak tare haiki aduna thokliba thodok asigi laikhai ama taraktriba fawba aikoigi khongjang halloi amadi leibak miyamna changselakpa khongjangda lamdam Sigi ima sing nasu mating pangani haike koire akoi khangba ngambagi pangal lesan laktare hokhiba 2023 me dagi haurak pasina nga sei phawba akoi ba suk jamna ot naiduna thambiri base karigino ngasi di akoi gi state sarkar na akoi bu namdana ba honari base akoi hojik di jaba ngamaroi aduna akoi gi nakhai sengba lekhai ama ta di phawba akoi khongjal ngasi hanjaroi aduna zaragadi honorable CM na ngasi mara leiba narco terrorist singjubu pharaga matik jaba dandi pigadabani haibase ngasi sinjariba akhoigi ima iben sing kalap singi magai dagi ngasi media gi thongda haijari Youth Sporting Club Thaubal Kiam Sipai Khundongmam Lekai gi members singna Tronglaobi thodokta leikiraba singi mafamda awaba phongtokpaga loinana candlelight vigil pangthoktuna club asigi ground da minute ani tumina leptuna awaba pangthokre Tronglaobi awang lekai da kuki terrorist singna chatharakhiba bomb gi attack da pikliba angang ani hatkhiba amade CRPF na nomai kapada micham ahum lekhidaba thodok yaningdaba phongtokpaga loinana thodok sing aduda lekhidaba singi mafamda ikai khumnaba utpa amade awaba phongtoktuna candle thanduna thanga samuko lekai gi miyamna khongjang changsinkhre naya club thanga samuko na senduna lamda madugi mioi kya saruk yaduna chathakiba awaba phongdokba amadi ikai khumnaba utpagi thoram aduda saruk yakhiba singna minute ani tumina leptuna awaba phongdokhe saruk yakhiba lamda madugi nupi singna phongdorakhibada pikliba angang anibu haliba singi thawong asi sadagi hena sathiba lichatni chenaba fakiba sing chap chaba capital punishment pigadabani amadi micham hatpa CRPF sing cherak pigadabani haike tungda kholaw kayasu lauke अखोई मिसम मियाम खुदिंगमक खांगदुना लेबा ngambagi pangandu leiraktre lanjadraba chamjaraba angang kaisu khangjadriba angang singbo haliba amadi CRPF na misam miyam bo haliba mayam se masigi matik saba
dandi pidriba phawba mihat pa puthoktriba phawba leminaiba akhoi khudingmakse khongpham amato oina leminaduna apunbagi khongjang changsinggani haiduna ngasi akhoi gi mayamgi apunbo oina lepsari Tronglaobi da thokiba thokdoksida CRPF singje matik chaba dandi pigadabani adugi su mathakta aikogi angang sing hatpa kuki terrorist sing jisu matik chaba aingi matungina dandi pigadabani capital punishment pigadabani adu natripau akoi asiba angang sing amatta lawgiroi Manipur da santi porakti bawba akoigi mama ama oina akoi masida sogatchabaga loinana ngasigi maira katpa se pangthokjabani Lamdeng apunba maira paibi amasung lamdeng apunba club na senduna Tronglaobi thokdog yaningdaba phongdoktuna maira gi khongchet ama lamdeng makha lekai da leiba da payona club tagi hawduna lamdeng gi akoibada chatkhre maira khongchet aduda lamdeng makha lekai maya lekai amasung awang lekai gi yamlaba maira paibi na serugya ki maira khongchet aduda serugya ki ba di payona club ki president khundrak pam lokeshwarna handak thokliba thokdog asida india lengak ki luchingba singna tumina leithokpa yaningde lamdam asida anoba laglabani Santi Hanjilani haina panarambagi onataina bada oirakpa si laibak thibani haiki tungda kholau kayasu lauki di anuba sarkar anuba chief minister hongakpuke iroinana aikoin asumba khara phangakani haibe achobu thajaba tham leijaramba do para taiwan bada lapunina masimagi masimachini masikumba wathoksine hoji mayam public mayam na pendada praja mayam na pendadana adugumbagi Kholausing aduni ngasigi akoigi lekai sigi maira paibi club sing punjallaga adukumba sarkar asida pindaba mayamdagi kholau duni akoi ngachi laujeriba leli achi chachariba Tronglaobi da kuki narco terrorist ki bomb attack da leikhidaba pikliba angang ani amadi CRPF na nomai kapada leikhidaba miyoi hom yauna leikhidaba miyoi manga ki mafamda kasar ki palarbon karong da leiba lamyan ba hizam irawat ki mitam mamangda maira thanduna awaba phongdokre awaba phongdokpagi thoramasi apunba khungang mapal chakhatlob aicho vaskandi Rural Development Association Palarbon amade Panthoibi Mairalo Palarbon nachingba lupsing na puna khutsam naraga pangthokhibani thauram aduga mari lenana wangang khibasingna Manipurda matam sangna chatharakliba kanglok ki irang asibu loishindana thamliba asida pendaba phongdokhi adu ayo sibata di thamjaningi madudi masi jahi ahum hena chatharakliba Manipurda kokida ko terrorist sigda bali makhatamna Masi haling bada hat liba tauling bada tauliba labi tingge tingjal liba Manipur gi maru liba lifeline ani ase maite amate chatpa yaro yaye asibu karama malayam gi chatlabi ainda laibage ga sibaw chalhan dene paugi marak thana te break amata longminase Dada Give him a key gano Azab thammo Sigi yun se next time tina check sim na laksilo ka tham ko banine Dada nang se Juhar habaga amta kidrabo Asumna mayamna na machalbo ngapshan lugum basigi yung masibu asoya ngan ko kadabagi next time tina ngapseli next time ti jor habati ngakok na basemani zarman technology si na bana concrete ka tok na tina ba matamda kapang ng amuk hena angle adli next TMT strength is in the quick Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna magsibu khudak ta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule break imatong taram nokchari pau makhatana pisare Khunai ase ing tapnaba lebak marat tapna panma ngamnaba chahi lisang sena ningthorel kaya gi haktak tagi chathaduna lakba chahi gi kaifadraba masil amasu oiriba chaithaba gi thoram handak chahi gi chamanga ga nifuhum doisuba chaithaba gi thoram pangthokre Sri Govindaji Temple Board amade Manipur Pandit Loishang Maru Loishang anina sinduna Temple Board asigi mandop achobada pangthokpa thoram aduda Chairak Loishangi from Naiba member Singh Manipur Pandit Loishangi from Naiba Singh Angom Ningthau in charge Manipur Chairak Loishang Sanjam Surjit
Garot Loisangi Famnaibasing, Bizia Garot, Pung Isay, Brahma Shava, Jagoi Isay Amadi, Wariliba Loisang Nachingbagi Famnaibasing Su Sarukyaki, Tharongi Sarukam Oina, Sri Sri Temple Board Infal na Putokpa, Ras Mantri Paba Haiba Lairik Amadi, Manipur Pandit Loisang na Putokpa, Chaithaba Ari Anau Sinaba Haiba Lairik Amaga, Puna Lairik Anisu Fongduna Miyamda Yentoki, Tharonga Marilena, Manipur Pandit Loisang, Maru Loisang, Pandit Achobagi in charge Oiriba, Ngari Yanbam Komana, Mamangay Chaithabagi Thoramasi, Layma Ningthogi Mamangda Pangthoklamani, Adubo, Hausdikti, Ningthogi, Lengagasi, Ing Lising Amaga Chamapanga, Humfutara Matoi Amadi Humfutarani Toida, Loishan Kibana, Maram Oiduna, State Lengang na Pairak Padegi, Manipur Pandit Loishang Sembaga Loinana, Pandit Loishangi Makada, Asigumba Chaithabagi Thoramasi, Pangthoktuna Lakpani, Handak Chahi Gi, Chamangaga Nifum Doirak Suba, Chaithaga Doribasi, Bisnupur District Namboldagi, Laitonjam Navachandrana Chaitharagani, Handak Chahigi April Tang Tara Marigi Pung Mapalgi Matung da Poklakba Angang Singi Oina, Laitonjam Navachandrana Iragani Haike. Sahi sida ngasigi tang tara marigi ayuk pung mapangi matungda poglakpa angang khaidi aikona saithaba iba matamda hojiki hanagi thawang chobagi ojasi iraroi hojik lore mongi ojasi hon irani ngabasandra harise adu sumaina khoi sahi khudingi torupuduna hojik ngasi sagapta lising amaga sama pan nifuga nipan hoji haure masidagi adu masigidi saithabasi nabachandra sina tharani aina adu mayam leibak mayam na handaki kumsida pokpam angang kai magi ta irani adu ginta thamdagi India ki Vice President CP Radhakrishnan Yauna Delhi the Pangthokpa Dun Sanskrit School Dehradun ki Silver Jubilee Thoramda UNACO Group ki Chairman N Iravanta Sarugyaduna Wangangkre UNACO ki PRO ki Cherol Amana Tribal Gurukul ITI Dun Sanskrit School Dehradun ki Silver Jubilee Thoram Delhi ki Bharat Mandapamda India ki Vice President CP Radhakrishnan na atoiba mitunglen oiduna Pangthokpa Thoram aduda Transforming Tribal Lives Through Science and Technology haibihiramda Pangthokiba Tribal Gurukul ki Silver Jubilee Nini Chenba Numita UNACO Group ki Chairman amasung Managing Director N Iravantana entrepreneurship ki matangda wangangki mahagna hai leibag ama chawkhatpa haibasida leibag aduda leiriba entrepreneurship singi thaudang yamna chawi haiba sina chingba maroiba wafam sing fongdoki hairi Haukiba chahi kaya gi mamangdagi hairok miyam na ngak senduna yogtuna lagiba umang ama oina leizaraklaba khulgi uyok asi haukiba nomaizing numita paktak nana mai chakadabadagi kanbangam haure chakiba mai adu kadaidagi kamdong na haurokpano haiba chapchana khangmangam dana yamna kana mai chaklakpa adu ubadagi Ecom Network Manipur gi thomi single loinana hairok patri da leiriba hairok Development Club ICC Kabolekai Development Association KDA amadi Khuman Youth Development Club KYDC ki thomi singna Sinduna Lamai Chakpadu Kanbagi Thabak Chathaki Khulasi ki Mamangda Tengnopal District Tainana Leriba Khul Gimiamna Ngak Senduna Yoktuna Lakliba Umangasi Ngak Senbaki Mapung Oiba Thogdang Hairok Part 1 Amadi 3 the Leriba Club Singna Lautuna Lakpada Mamangdasu Umangasi Lamhen to Henba Karana Itatatana Mai Tharam Bagi Thogdokaya Laikre Adubu Matam Chana Chengsinduna Kalhobadagi Ngasi Fauba Umangasi Leibane Hantak Lamai Tharam Bagi Thogdok Asiso Umangasibu Manghanba Pamba Mui Karana Atamnana Taubani Haina Chungnabalay, Environment Kannaba Miam Amade, Department Akanba Tabak Paikaling Cherak Asida, Asigumba Laibak Tiba Tabakama Chatarakpasi Taraina Lode, Masi Makatana Taubigano, Umangasi Yokatpada Ikoi Kudimaki Togdanglay, Mio Karakaki Lanainate, Umang Yokat Minase, Lamay Tabigano, Umang Wamang Yokatuna Mahusagi Kal Kaitarakliba Sidegi, Ikoina Karado Oirabasu Kanminarasi Loinana, Hausit Ladiba Kulgi Umangasi, Hairok Miamgi Amatangairabalan Amani Haibase Kangminaraga, Makata Bada Asugumba Lamay Tapaki Tabak Taudanaba Hairi. Loshilakpada Maroiba Paumukana Pizare. Tronglaobi ki Thaudok Adugi, Tizinbagi Tabak Kumang Yangna Changsile, Miam Namating PBU Haina, Home Minister Govidas Kontosumna Haikre. Tronglaobi Mihat ki Thaudok Achumba Fanghalu Haina, Social Justice and Empowerment ki Union State Minister Ramdas B. Atawalena, Union Home Minister Amit Sahada Taksin Kre. Amadi, Sajibu Cherau Bagasi Manipur gi Yumthong Kayada Pangthok Nari.
हौजिक फाउगना स्टेबना संदोकचबा मणिपुरी पाउ मतंग से लोइजरे मिरेंग ताबिरी बपुम नमको अमकना खरमचरे